Chaba framework ama Laktrifaobagi Oina maraki oiba thaurang MHA na Paikhatlakpani haina Chief Minister N Biren na phongdorakli. Indo-Myanmar border da India lengak na Free Movement Regime FMR regulate taunanaba hotnarakli. Yumlon nariba state karana pukhatlakpa wafam sing yanaba ama puraknabagi pandamda thausilasi paikhatpaga loinana ngamkhai lanthoklan sing taubagi thawong sing streamline taunanaba hotnabani. Malemgi chatna kanglon gi makhada tawfam thokpa sing taugani haina Chief Minister N Biren Singhana Imphal East ki Wairi Pangaida nauna saba security barrack yengsinbagi khongchatta phongdokhibani. Mahakna haikibada India lengakna FMR regulate taunanaba hotnari. Myanmar dagi India da lakpa pamba singna visa issue taunanaba Home Ministry gi maikaidagi phongdorakhibasu laikhre. Visa amasung passport paiba sing tamak changthok changsin yahangadabani hainasu khangalakibani. Haujik paikhatliba thausilasi maraki oiba thaurang amani Chaba framework ama Laktrifaobagi Oina Paikhatpani. Yumlon naba state karana FMR hanagum laihanaba takshinbasu lairi. Manipur gi oinadi malemgi chatna kanglon matungina FMR gi thausil paikhatkani hainasu thajaba pikhi. Visa natraga passport paibasing tamak changthok changsin yahannabagi thausil paikhatpa loirabani. Ngamkai paringda leiba tribal furup ki miyoi sing hanadi visa yaudana kilometer 13 fauba changthok changsin yaramkhibani. Haujik oiriba security amasung demography ki fibam asina henna cheksinaba thausil lakhibani hairi. Puwariga mari leinaba amasung ngamkhai lanthoklan sing taubagi wafamadu national security amasung akhanaba thausil amagi makhada paikhatnaba hotnarakani haibagi thajabasu phongdokhi.